Halo. ꯑꯍꯥꯟꯕꯃꯛꯇꯗ ꯇꯣꯜꯂꯕ ꯅꯣꯡꯃꯥꯏꯊꯦꯝ ꯇꯤꯀꯦꯟꯗ꯭ꯔ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯖꯥ ꯒꯨꯔꯨ ꯂꯥꯏ ꯒꯨꯔꯨꯖꯣꯟ ꯆꯤꯡꯕ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯣꯜꯂꯕ ꯑꯩꯅ ꯈꯨꯕꯥꯛ ꯆꯥꯝꯖꯧ ꯇꯔꯥ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯤꯟꯕꯤꯔꯤꯕ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯜꯂꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝ ꯆꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯇꯧꯖꯔꯛꯄꯒꯤ ꯃꯔꯝꯁꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯖꯗꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯩꯅ ꯇꯧꯖꯅꯤꯡꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯃꯃꯥꯡꯉꯩꯗ ꯈꯣꯡꯖꯣꯝ ꯄꯔꯕ ꯃꯣꯏꯔꯥꯡ ꯄꯔꯕ ꯀꯨꯝꯍꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯅ ꯏꯁꯩ ꯂꯤꯂꯥ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯕꯜ ꯍꯣꯏ ꯊꯥꯕꯜꯁꯤꯅ ꯃꯇꯝꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯩꯇꯩꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕ ꯍꯤꯟꯗꯨꯕꯨ ꯑꯣꯏꯔꯣ ꯃꯩꯇꯩꯗ ꯃꯅꯤꯄꯨꯔ ꯆꯠꯅꯕ ꯊꯥꯕꯜ ꯍꯥꯏꯕꯅꯤ ꯃꯁꯤ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯩꯅ ꯊꯝꯖꯕꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯖꯔꯤꯕ ꯑꯁꯥ ꯈꯔ ꯂꯩꯖꯔꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯌꯥꯎꯁꯪ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪꯗ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯆꯥ ꯄꯨꯊꯤꯕꯒ ꯅꯣꯡꯃꯥꯏꯊꯦꯝ ꯄꯨꯊꯤꯕꯒ ꯑꯩꯒ ꯏꯁꯩ ꯌꯥꯝ ꯈꯔ ꯆꯠꯆꯩ ꯇꯁꯦꯡꯕꯃꯛ ꯃꯗꯨ ꯍꯣꯂꯤ ꯑꯣꯏꯅ ꯆꯠꯈꯤꯕ ꯅꯠꯇꯦ ꯍꯣꯏ ꯃꯩꯇꯩ ꯑꯁꯦꯡꯕ ꯗ꯭ꯔꯃꯥ ꯍꯥꯏꯗꯤ ꯀꯨꯝꯍꯩ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯆꯠꯅꯕꯅꯤꯅ ꯁꯤꯟꯗꯨꯔ ꯇꯩꯔꯛꯄ ꯌꯥꯎꯏ ꯇꯩꯔꯛꯇꯕ ꯌꯥꯎꯏ ꯍꯥꯏꯗꯤ ꯑꯕꯦꯔ ꯇꯩꯕ ꯑꯗꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯉꯝꯗꯕꯅꯤꯅ ꯃꯣꯏꯅ ꯇꯩꯖꯔꯤ ꯇꯁꯦꯡꯅ ꯑꯩꯅ ꯆꯠꯈꯤꯕꯗꯤ ꯍꯣꯂꯤ ꯑꯣꯏꯅ ꯆꯠꯈꯤꯕ ꯅꯠꯇꯦ ꯍꯣꯏ ꯍꯣꯂꯤꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯍꯣꯂꯤ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯆꯠ ꯃꯑꯣꯡ ꯃꯔꯤꯟ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕꯗꯗꯤ ꯑꯩꯅꯗꯤ ꯇꯧꯖꯈꯤꯗꯦ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯃꯣꯏꯔꯥꯡ ꯄꯔꯕ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯦꯕ ꯀꯔꯃ ꯑꯃ ꯇꯧꯕ ꯂꯣꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯄꯣꯁ ꯆꯨꯔꯥꯀꯔꯟ ꯊꯣꯛꯑꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯩ ꯈꯤꯇꯪ ꯉꯥꯡꯖꯒꯦꯀꯣ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯀꯣꯟ ꯇꯧꯖꯒꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯟꯖꯔꯤꯕꯁꯦ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯇꯧꯖꯩ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯅꯠꯇ꯭ꯔꯒ ꯅꯤꯐꯨ ꯄꯤꯕꯗ ꯂꯤꯁꯤꯡ 15,000 ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯅ ꯇꯧꯖꯅꯤꯡꯕ ꯈꯛꯇꯪ ꯂꯩꯕꯁꯤꯒꯤ ꯃꯌꯥꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯌꯥꯝ ꯂꯩꯕ ꯐ꯭ꯔꯦꯟꯁꯤꯡꯁꯤꯡꯅꯁꯨ ꯈꯤꯇꯪ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯇꯁꯦꯡꯅ ꯑꯩꯅ ꯉꯁꯤ ꯐꯣꯡꯗꯣꯛꯆꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯌꯥꯎꯁꯪꯗ ꯆꯠꯆꯩ ꯍꯣꯂꯤ ꯍꯥꯏꯕꯁꯤꯗ ꯍꯣꯂꯤꯃꯛꯇꯤ ꯅꯠꯇꯦꯅ ꯑꯩꯒꯤ ꯃꯣꯠꯇ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯁꯤꯒ ꯎꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯐꯪꯒꯗꯕꯗ ꯑꯩꯅ ꯁꯨꯝ ꯑꯩꯁꯨ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯇꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯎꯁꯪꯗ ꯊꯦꯡꯅꯔꯁꯦ ꯏꯆꯦ ꯏꯆꯟ ꯑꯗꯒꯤ ꯏꯃꯥ ꯏꯟꯗꯣꯟ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯆꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝ ꯃꯣꯏꯔꯥꯡꯕꯨ ꯌꯥꯎꯅ ꯆꯠꯂꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏꯔꯥꯡꯒꯤ ꯑꯩ ꯏꯅꯥꯎ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯣꯏꯔꯥꯡ ꯏꯆꯥ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤ ꯃꯣꯏꯔꯥꯡꯒꯤ ꯏꯕꯨꯙꯧꯒꯤ ꯖꯒꯥꯗ ꯆꯪꯉꯒ ꯑꯩ ꯃꯤ 50 ꯆꯥꯝꯃ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯈꯣꯡꯖꯣꯝ ꯄꯔꯕ ꯉꯥꯏꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯨ ꯅꯨꯡꯁꯤꯖꯕ ꯑꯩ ꯏꯆꯥ ꯄꯨꯊꯤꯕꯒ ꯑꯩꯒ ꯈꯛꯇꯪ ꯆꯠꯂꯤ ꯊꯧꯕꯥꯜꯗ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯨꯔꯥꯀꯔꯟ ꯍꯥꯏ ꯆꯨꯔꯥꯀꯔꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯂꯤꯂꯥ ꯇꯧꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯄꯥꯏꯗꯕ ꯃꯤꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅ ꯔꯇꯟ ꯊꯧꯕꯥꯜꯗꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯀꯧꯔꯛꯇꯨꯅ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯂꯩꯔꯦ ꯑꯉꯥꯡ ꯆꯨꯔꯥꯀꯔꯟ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯏꯌꯥꯝꯕꯒꯤ ꯋꯥꯁꯤꯗꯣ ꯑꯩ ꯇꯥꯖꯅꯤꯡꯉꯤ ꯁꯤꯗ ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯤꯟꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯊꯥꯕꯤꯔꯛꯏ ꯑꯩꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯔꯒꯗꯤ ꯑꯝꯇ ꯂꯥꯛꯆꯗꯦ
ꯁꯦꯡꯅ ꯋꯥꯐꯝꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯁꯤ ꯏꯁꯩ ꯑꯩ ꯉꯁꯤ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯂꯣꯏꯅ ꯇꯧꯁꯤ ꯏꯁꯩ ꯑꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯁꯩ ꯇꯧꯕ ꯉꯝꯕ ꯉꯝꯗꯕ ꯋꯥꯔꯤ ꯂꯩ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯁꯤꯗ ꯑꯩꯒꯤꯁꯨ ꯐꯤꯗꯥ ꯑꯃꯇꯪ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯑꯩꯗꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯃꯄꯥꯡꯁꯤꯡꯗꯒꯤ ꯑꯩꯒꯤ ꯐꯤꯗꯥ ꯑꯃꯇꯪꯗꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯇꯁꯦꯡꯅ ꯇꯧꯖꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯁꯨꯝ ꯃꯌꯥꯝꯗ ꯅꯤꯖꯕꯅꯤ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯃꯌꯥꯝꯗ ꯄꯤꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯞꯄꯤꯔꯛꯀꯅꯤ ꯈꯜꯂꯤ ꯇꯁꯦꯡꯅ ꯌꯨꯝ ꯁꯪꯒꯥꯕ ꯏꯄꯥꯟ ꯆꯨꯔꯥꯀꯔꯟ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯅꯤꯄꯥ ꯃꯌꯨꯝꯗ ꯙꯣꯟ ꯆꯣꯂꯣꯝ ꯇꯧꯕ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯟꯗꯛꯀꯤ ꯈꯔ ꯆꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯅ ꯊꯥꯏꯅꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯒꯤ ꯇꯥꯏꯞꯇ ꯆꯨꯔꯥꯀꯔꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 8 9ꯗꯒꯤ ꯂꯤꯂꯥ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯆꯥ ꯄꯨꯊꯤꯕꯒ ꯆꯠꯂꯒ ꯌꯥꯝ ꯆꯝꯕ ꯁꯪꯒꯣꯏꯁꯤꯗ ꯃꯣꯏꯗꯤ ꯏꯁꯇꯦꯖ ꯁꯥꯒꯦ ꯈꯣꯠꯀꯦ ꯏꯁꯇꯦꯖ ꯁꯥꯔꯝꯗꯦ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯁꯪꯒꯣꯏꯁꯤꯗ ꯌꯥꯝ ꯐꯖꯕ ꯐꯤꯗꯥ ꯈꯔ ꯊꯥꯔꯒ ꯑꯩꯒꯤ ꯁꯥꯎꯟ ꯈꯔ ꯃꯣꯏꯅ ꯁꯤꯜꯂꯝꯃꯤ ꯑꯗꯨꯗ ꯏꯆꯥ ꯄꯨꯊꯤꯕꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯈꯔ ꯋꯥꯔꯤ ꯈꯣꯡꯉꯤ ꯑꯩꯅꯁꯨ ꯈꯣꯡꯉꯤ ꯅꯦꯄꯥꯂꯤ ꯂꯣꯟꯗ ꯈꯣꯡꯉꯤ ꯁꯥꯎꯠꯀꯤ ꯂꯣꯟ ꯇꯥꯃꯤꯜ ꯂꯣꯟꯗ ꯈꯣꯡꯕ ꯌꯥꯎꯏ ꯑꯗꯒꯤ ꯋꯦꯁ ꯕꯦꯡꯒꯜ ꯃꯔꯣꯟ ꯕꯪꯒꯥꯂꯤ ꯃꯔꯣꯟꯗ ꯈꯣꯡꯕ ꯌꯥꯎꯏ ꯑꯗꯒꯤ ꯍꯤꯟꯗꯤ ꯄꯟꯖꯥꯕꯤ ꯌꯥꯝꯅ ꯈꯣꯡꯕ ꯌꯥꯎꯏ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯃꯁꯤꯗ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯑꯩꯅ ꯆꯠꯆꯈꯤ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯃꯄꯥꯡꯁꯤꯡ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯑꯩ ꯆꯨꯔꯥꯀꯔꯟ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯕꯥꯔꯇꯣꯟ ꯑꯩ ꯏꯅꯥꯎꯇꯤꯒꯦ ꯅꯪ ꯁꯪꯕꯤꯕ꯭ꯔꯥ ꯈꯣꯠꯄꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤ ꯚꯥꯔꯤ ꯌꯧꯔꯛꯏ ꯏꯚꯟ ꯑꯗꯨꯗꯤ ꯍꯦꯟꯗꯣꯛꯇꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯈꯣꯡꯕ ꯌꯥꯎꯏ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯁꯨꯝ ꯇꯤꯟꯅꯖꯅꯤꯡꯕ ꯑꯃ ꯁꯨꯝ ꯈꯣꯡꯍꯟꯅꯤꯡꯕꯗꯨ ꯎꯕꯗ ꯂꯥꯁ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩ ꯇꯧꯖꯒꯦ ꯈꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯒꯤ ꯇꯥꯏꯞꯇ ꯂꯩꯕꯥꯛ ꯆꯥꯎꯕꯤ ꯄꯣꯠꯅ ꯇꯣꯏꯅ ꯀꯟꯕꯤꯔꯨꯒꯅ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯁꯪꯒꯥꯕ ꯑꯃ ꯂꯩꯔꯦ ꯁꯪꯒꯥꯕ ꯂꯣꯏꯔꯛꯄꯁꯤꯗ ꯀꯅꯥꯒꯨꯝꯕ ꯏꯁꯩ ꯂꯃꯥ ꯂꯤꯂꯥ ꯁꯤꯅꯦꯃꯥ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥ ꯄꯨꯊꯤꯕ ꯑꯩ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯒ꯭ꯔꯦꯁ ꯑꯣꯏꯕ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯅ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯋꯥꯔꯤ ꯍꯥꯏꯔꯛꯏ ꯄꯥꯝꯕꯤꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯠꯀꯦꯅ ꯈꯜꯂꯦ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯅꯨꯡꯗꯥꯡꯗꯒꯤ ꯄꯨꯡ 8ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 2ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩ ꯀꯝꯄꯜꯁꯔꯤ ꯇꯧꯒꯅꯤ ꯃꯁꯤꯗ ꯑꯩꯅ ꯄꯩꯁꯥ ꯂꯧꯈꯤꯕꯁꯨ ꯂꯩꯇꯦ ꯁꯦꯡꯅ ꯂꯧꯁꯨ ꯂꯧꯔꯣꯏ ꯑꯗꯨꯒ ꯃꯤꯅ ꯅꯨꯡꯁꯤꯕꯤꯅ ꯊꯥꯕꯤꯔꯛꯄ ꯂꯨꯄꯥ 1,000 ꯊꯥꯔꯛꯑꯦ 10 10 ꯊꯥꯔꯛꯄꯁꯨ ꯑꯩ 20 ꯊꯥꯔꯛꯄꯁꯨ ꯌꯥꯎꯏ ꯃꯗꯨꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕꯅꯤ ꯇꯁꯦꯡꯅ ꯏꯆꯥꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯨꯝ ꯁꯪꯒꯥꯕ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯆꯨꯔꯥꯀꯔꯟ ꯏꯄꯥꯟ ꯆꯥꯎꯝꯕ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯈꯔ ꯁꯤꯗ ꯏꯁꯩ ꯇꯧꯕ ꯌꯥꯝ ꯏꯁꯩ ꯇꯧꯅꯤ ꯂꯤꯂꯥ ꯇꯧꯕꯁꯨ ꯄꯥꯝꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯄꯨꯊꯤꯕꯒꯗꯪ ꯀꯧꯔꯒ ꯇꯧꯕꯁꯨ ꯌꯥꯎꯏ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯁꯦꯡꯅ ꯄꯥꯝꯕ ꯂꯩꯔꯝꯕꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯊꯝꯖꯔꯤ ꯃꯌꯥꯝꯅꯁꯨ ꯍꯥꯞꯄꯤꯒꯅꯤ ꯈꯜꯂꯤ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯈꯔꯁꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯑꯒ ꯃꯌꯥꯝꯅ ꯄꯦꯟꯕꯤꯔꯛꯄꯗ ꯑꯩꯅ ꯍꯔꯥꯎꯕ ꯑꯗꯨ ꯈꯛꯇꯪ ꯑꯩꯅ ꯄꯥꯝꯖꯩ ꯇꯁꯦꯡꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯇꯧꯕ ꯂꯩ ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯩꯒ ꯄꯨꯊꯤꯕꯒ ꯑꯩꯒ ꯆꯠꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯃꯨꯛ ꯇꯧꯈꯤ ꯄꯩꯁꯥ ꯚꯥꯔꯤ ꯊꯥꯕꯤꯔꯛꯏ ꯑꯗꯨ ꯄꯩꯁꯥ ꯇꯁꯦꯡꯅ ꯂꯨꯄꯥ 5,000 10 ꯄꯨꯊꯣꯔꯛꯑꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯂꯧꯖꯗꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯒꯗꯤ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯠꯀꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯆꯠꯀꯅꯤ ꯏꯆꯥ ꯄꯨꯊꯤꯕꯒ ꯅꯨꯡꯗꯥꯡꯗ ꯑꯣꯏꯔꯣ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯇꯥꯏꯝ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯏꯁꯇꯦꯖ ꯁꯥꯔꯔꯣꯏ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯂꯥꯏꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯣꯏ ꯑꯣꯟꯂꯤ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯕ ꯑꯃ ꯑꯣꯔ ꯗꯤꯞ ꯂꯥꯏꯠ ꯈꯔ ꯊꯥꯜꯂꯒ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯁ꯭ꯄꯤꯀꯔ ꯂꯩꯔꯦ ꯁꯥꯎꯟ ꯕꯣꯛꯁ ꯂꯩꯔꯦ ꯑꯗꯨꯕꯨ ꯌꯨꯝꯕꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯟ ꯀꯩꯀꯩ ꯈꯤꯇꯪ ꯌꯥꯝ ꯆꯥꯎꯕꯗꯤ ꯌꯥꯗꯦ ꯈꯔ ꯇꯧꯔꯒ ꯂꯥꯡꯉꯒ ꯑꯩ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯩ ꯃꯃꯥꯡꯗꯁꯨ ꯚꯥꯏ ꯇꯧꯖꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯖꯒꯦ ꯈꯜꯂꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯣꯏ ꯅꯝꯕꯔꯁꯦ ꯑꯩ ꯁꯃꯥꯟꯇ ꯑꯣꯏꯅ ꯅꯝꯕꯔꯁꯦ ꯑꯩ ꯏꯟꯕꯣꯛꯁꯇ ꯍꯥꯏꯐꯦꯠ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯂꯣꯏꯅ ꯊꯥꯖꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯁꯤꯒꯤꯗꯒꯤ ꯑꯩ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯈꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏ ꯍꯔꯥꯎꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯣꯏꯔꯥꯡꯗꯁꯨ ꯏꯕꯨꯙꯧ ꯍꯔꯥꯎꯒꯗꯧꯔꯦ ꯁꯤꯒꯤ ꯍꯥꯏꯕꯤꯔꯛꯏ ꯃꯔꯨꯞ ꯆꯥꯛ ꯆꯥꯅꯕ ꯑꯩꯕꯨ ꯂꯣꯏ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯒꯤ ꯄꯨꯊꯤꯕ ꯑꯗꯨꯝ ꯆꯠꯂꯤ
ꯌꯥꯝ ꯆꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩꯈꯣꯏꯁꯤꯅ ꯄꯩꯁꯥ ꯆꯪꯗ꯭ꯔꯦ ꯁ꯭ꯇꯦꯖ ꯁꯥꯗ꯭ꯔꯦ ꯖꯒꯥ ꯑꯃꯗ ꯑꯄꯨꯟꯕ ꯑꯃꯗ ꯐꯝꯃꯒ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯪꯒꯣꯏꯗ ꯐꯝꯃꯒ ꯃꯌꯥꯝꯁꯤ ꯌꯦꯡꯉꯦ ꯐꯝꯃꯒ ꯈꯣꯡꯒꯥꯏ ꯇꯥꯅ ꯐꯝꯃꯒ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯊꯝꯃꯣꯏꯕꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯒꯦ ꯍꯣꯏ ꯁꯨꯟꯗꯔ ꯋꯥꯏꯈꯣꯝ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯅ ꯂꯧꯒꯦꯅ ꯈꯟꯖꯩ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯖꯥ ꯒꯨꯔꯨ ꯂꯥꯏ ꯒꯨꯔꯨ ꯖꯣꯟ ꯄꯨꯝꯅꯃꯛ ꯏꯆꯦ ꯏꯆꯟ ꯏꯆꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯆꯒꯦ SK ꯋꯥꯏꯈꯣꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝ ꯆꯝꯅ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯍꯥꯏ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯑꯩ ꯄꯩꯁꯥ ꯅꯣꯡꯇ ꯍꯥꯏꯈꯤꯗꯦ ꯍꯥꯏꯖꯨ ꯍꯥꯏꯕ ꯇꯁꯦꯡꯅ ꯑꯗꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩ ꯄꯩꯁꯥ ꯍꯥꯏꯈꯤꯗꯦ ꯔꯦꯀꯣꯔꯠ ꯇꯧꯋꯤ ꯃꯣꯏꯅ ꯄꯤꯔꯛꯏ ꯌꯥꯝꯃꯜꯂꯦ ꯑꯩ ꯄꯩꯁꯥ ꯑꯗꯨꯝ ꯍꯜꯂꯦ ꯂꯨꯄꯥ 2,000 ꯄꯤꯔꯛꯄ ꯌꯥꯎꯋꯤ 1,500 ꯄꯤꯔꯛꯄ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯩ ꯍꯟꯗꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯆꯨꯔꯥꯀꯣꯔꯣꯟꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯑꯣꯏꯔꯣ ꯑꯉꯥꯡ ꯆꯥꯎꯝꯕ ꯂꯨ ꯀꯣꯛꯄ ꯃꯔꯨꯞ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕ ꯃꯦꯔꯤꯖ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯊꯤꯜꯂꯛꯄ ꯃꯇꯨꯡꯗ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯆꯠꯆꯈꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯗꯤ ꯑꯩ ꯄꯨꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯂꯣꯏ ꯄꯨꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯩ ꯅꯤꯖꯔꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯁꯦꯡꯅ ꯏꯆꯥꯒ ꯄꯨꯊꯤꯕꯒ ꯑꯩ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯁꯤꯡꯒꯔ ꯅꯨꯡꯒꯔ ꯑꯗꯨꯝ ꯑꯩ ꯌꯥꯎꯖꯗꯦ ꯁꯦꯡꯅ instrumental ngata basi ngata tongzabni highly wise aina su ko to hoy ai thabak sangde da khara yawgre adu marta chapke da buji yam yawgre hojik ai sang still ai free ore aduna ai hojik makata ba yum sanga bo ero marup saksana bo ero party ma lero VIP party ma lero any party ko ngata ai sa puthi baga ai ga tan yam lai na tar still saroi any tip like ka jam kan jan jamela oi only sam jamat ma thor ga phammaga or jeban chokin thabi or makha phapam program sere na pumani tawjege yamna apen bani mayamna madu pel gati paisa thabi pen dre gati thabi rupa bibi ai lemjum na harara halke ai matik cha dawni khalaga ai ngai jari mayam suman hoi ai lo selak ai ngala ai sei ngai lai bilak sege jigwenti ai nojik tawjari ba ai gi program khara ai mi chali manipur da leiba koi gi mai tei se chakpa kang mo tonga tonga dum bari chali ko si ai gi media da ai yama tawjabani angom pya atiken matang chawada semai ta su pi ning ba ai jer soi da hoi ai soi da sagani malem oina jam YK form ai kariumba yani tamu maina hai adum yai SK hojiki hai ba program sin eloi chasagani makha ta ko mon contact to view amadi ai sa pathi wali contact to view long life tamu tiken thanks SK welcome aina kuramjari adu makha ta ko jing ai ai tachina Facebook to ina program contact log jage adu makha ta ko any program sak chana badagina ina sai dune luhong badagina dagi kari haduno yum sanga badagina yum sang badagina dagi kari haduno magi changang chawmba dagi ipang dagi mafam kutim ta igi ona program ji pung ani dai hena ai tawzaro hel wa ga jage sulwang tamti ge nei bu kambiro ai khangjari ai kaim ta kaujadi ko ai noina di khingjari matam kar kok sak bagi kitang kai tinoi ta mukuk bro hai bro method der ban live aro ya ga sanjit tao manipur hoi ai ngata lak sai ko ki masidang mayam na kangba pambi bele ga di program si tol boina mayam dagi ni jari mayam apin kali ai program pun tok sagani masidang ai media gi thong dai paujin sesari hoi ai ngale program live lak sai puna maku ai mayam dagi ai ni jari kai na yatang ni jari to program hai ning bele ga space book through the hai bele ya ga ai number hapsara thank you